Sabungkhok Khunnou da Kuki Militant Singna Landarakpada Khul Ngakpa ni Sokle Houjiksu Akanba Maongda Thoknari Seijangda Indian Army na Meira Paibising Sasan Fubadouna Fudakhre ngasi ayuk Akanba pung ahum lom tabadage Imphal East District ke Yangpokpi Police Station na Kuanba Sabungkhok Khunnou gi mitay Khul Singda Kuki Militant Singna bom amadi nong may kapsinduna attack sa Landarakpada Khul Ngakpa volunteer ani Sokle haire Kuki Militant Singna attack sa Landarakpada Sabungkhok Khunnou gi manak nakpada ngak senduna lairiba BSF ki kangbu yauna State Force amade mitay Khul Ngakpa singi maikay dagisu Khut handuna Houjik Akanba Maongda Khut Thoknari Thokdok Thokpam da Imphal East District ki Additional SP Herojin na lusingba ahian ba police ki team sing changsilak pagaloy na masing yamlaba Khul Ngakpa mitay volunteer sing su changsilak tuna Kuki Militant Sing butak thok hinaba Akanba Maongda Khut Thoknari Pam da ba thokdok sing makata na thok tanaba State Force amadi BSF iyawba team maduna Akanba section thawrang sing lawkhat pagaloy na ngak sen bagi thabak sa tharabasu Kuki Militant Sing amadi narco terrorist sing na Houjiksu ngayha kanaraga nong may kapsilakpadage security force sing amadi Khul Ngakpa sing nasu Khut handuna Akanba Maongda makata na Khut Thoknari Kuki sing ni attack sa Landarakpadage soklaba Khul Ngakpa ni adugi manungda amana khongda panbadagi sokhe atopa Khul Ngakpa amaduna khudangda panduna sokhi haire makhoi animak aruba phibam di oidre haire amaromda ngasigi thokdok thokpham aduda sangsinaba honarakiba AR gi personnel sing Meira paibi amade khunja singna thokdok thokphamda changandana bathatuna thamkhre haire nakal amaromda Seijangda Indian Army na Meira Paibising lambi thatli haiduna sasan Fubadouna koitan tanaraga Fudakhre haire thawong adubu Meira Paibising na Akanba Maongda yaningda bagaloyna na chawna mukna bathokre safu kanna thawrakpa kar amana thombada tuition chatchiba macha loba chatpa mapa laikhidre kar aduda tonglakpa miyoy ahum police na fare gari macha amada masa tuition loba chatpani haiba nupa ama safu kanna thawrakpa kar amada thombadagi laikhidre thokdok asing asi ayuk pung 5 kunthra rom tarakba dwaida lamfel police station gi manungsa na leiba iroi semba mangithen mapada thokibani haire thokdok thokpamdagi phangba pawgi matungin na laikhidraba miyoy adude laisram dinechandra kauwe naurem thongdagi ni haire maha government school amada waza oiba misak ni haire lamsangda tuition tawba mahake macha loba chatpada Imphal lomdagi lamsang tamna safu kanna thawrakpa Maruti CS car registration number MN01 S8381 na thombada mafam aduda laikhidabani haire laibak thiba accident aduda laikhidraba laisram dinechandra na tonglakpa Honda Dio registration number MN01L 6535 adu ka hena amanga ta thokre car aduna gari macha aduda thomlaba matungda lambigi nakalda leiba sangamada yongsinki haire thokdok adugi matangda police na case lawkhatkhre car aduda tonglakpa miyoy ahum lamfel police na fagat le haire